ꯏꯁꯇꯔꯟ ꯁꯦꯇꯦꯂꯥꯏꯠ ꯀꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯃꯩꯇꯥꯟ ꯀꯩꯁꯝꯕ ꯃꯩꯔꯥꯛꯀꯨꯝꯕꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯈꯤꯄꯨꯔ ꯈꯨꯅꯧꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯂꯤꯁꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯑꯃꯗꯤ ꯄꯣꯠꯆꯩ ꯌꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯈꯥꯏꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯄꯥꯏꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯖꯤꯄꯤ ꯑꯌꯥꯝꯕꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯈꯤꯄꯨꯔ ꯈꯨꯅꯧꯗ ꯂꯩꯕ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ ꯑꯣꯏꯅꯥꯝ ꯅꯤꯜꯕꯤꯔ ꯁꯤꯡꯍ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯗꯤꯃꯥꯄꯨꯔꯗ ꯗꯤꯃꯥꯄꯨꯔ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯅꯕ ꯂꯨꯞ ꯑꯁꯤꯒꯤ ꯐꯦꯗꯔꯦꯜ ꯌꯨꯅꯤꯠꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯨꯃꯤꯠ 12ꯅꯤ ꯆꯠꯊꯔꯛꯂꯤꯕ ꯅꯦꯁꯟ ꯋꯥꯏꯗ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯍꯞꯇꯥ 2 ꯑꯃꯨꯛ ꯁꯥꯡꯗꯣꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯆꯥ ꯇꯥꯕ ꯄꯥꯎ ꯂꯈꯤꯄꯨꯔ ꯈꯨꯅꯧꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯀꯩꯊꯦꯜ ꯑꯁꯤ ꯆꯌꯣꯜ ꯑꯃꯗ ꯊꯥꯡꯖ ꯑꯃꯁꯨꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯅꯤꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯌꯥꯝꯅ ꯄꯣꯠꯆꯩ ꯂꯩꯕ ꯑꯃꯁꯨꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯑꯃꯁꯨꯡ ꯂꯩꯕꯅꯆꯤꯡꯕ ꯂꯦꯞꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯤ ꯈꯔ ꯇꯤꯜꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯀꯌꯥ ꯇꯥꯟꯈꯥꯏꯈ꯭ꯔꯦ ꯉꯁꯤ ꯖꯣꯏꯄꯨꯔ ꯀꯃꯔꯪꯒ ꯖꯤꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁ꯭ꯔꯤꯃꯇꯤ ꯂꯧꯔꯦꯝꯕꯝ ꯆꯟꯗ꯭ꯔꯀꯣꯂꯥ ꯗꯦꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯤꯇꯥꯕ ꯆक्रꯕꯣꯔꯇꯤꯒ ꯂꯣꯏꯅꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯖꯤꯄꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯐꯪꯍꯧꯗꯕ ꯃꯤꯑꯣꯏ 150ꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯂꯈꯤꯄꯨꯔ ꯈꯨꯅꯧꯗ ꯂꯩꯕ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ ꯑꯣꯏꯅꯥꯝ ꯅꯤꯜꯕꯤꯔ ꯁꯤꯡꯍ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥꯒꯤ ꯁꯪꯒꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯑꯣꯏꯅꯥꯝ ꯅꯤꯜꯕꯤꯔ ꯏꯪ ꯀꯨꯝꯖꯥ 1950ꯗ ꯄꯣꯛꯈꯤ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯏꯁꯄꯤꯁꯤꯌꯦꯜ ꯕ꯭ꯔꯥꯟꯆ ꯁꯤꯜꯆꯔ SP ꯑꯣꯐꯤꯁꯇꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤ ꯉꯔꯥꯡ ꯁꯤꯡꯒꯤꯔꯕꯟ ꯖꯤꯄꯤꯗꯁꯨ ꯖꯤꯄꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯦꯃꯥ ꯈꯥꯟ ꯑꯃꯁꯨꯡ ꯕꯤꯅꯥꯀꯥꯟꯗꯤ ꯕ꯭ꯂꯣꯛ ꯗꯦꯕꯂꯞꯃꯦꯟꯠꯒꯤ BDO ꯁꯨꯃꯤꯠ ꯁꯔꯀꯥꯔꯒ ꯂꯣꯏꯅꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯖꯤꯄꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯐꯪꯍꯧꯗꯕ ꯃꯤꯑꯣꯏ 150ꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯗꯁꯨ MLA ꯑꯁꯥꯄꯨꯗꯤꯟꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠ 12ꯅꯤ ꯆꯠꯊꯒꯗꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯍꯞꯇꯥ 2ꯒ ꯑꯃꯨꯛ ꯆꯣꯟꯊꯕ ꯌꯥꯅ ꯂꯩꯔꯤ ꯉꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯡ 4 ꯆꯨꯞꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯅꯦꯁꯟ ꯋꯥꯏꯗ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯃꯇꯝ ꯈꯔꯒ ꯁꯥꯡꯗꯣꯛꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯤꯡ ꯔꯥꯖ꯭ꯌ ꯑꯌꯥꯝꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯍꯞꯇꯥ 2 ꯁꯥꯡꯊꯕ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯗꯤꯃꯥꯄꯨꯔ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯣꯛꯗꯥꯎꯟ ꯑꯣꯏꯈꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯂꯒ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯇꯥꯟꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯌꯦꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯨꯞ ꯑꯁꯤꯒꯤ ꯐꯦꯗꯔꯦꯜ ꯌꯨꯅꯤꯠꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯃꯥꯄꯨꯔ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐ꯭ꯔꯣꯟꯠ ꯑꯁꯥꯝ ꯃꯥꯏꯐꯥꯅꯁꯨ ꯉꯔꯥꯡ ꯎꯗꯥꯔꯕꯣꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯎꯔꯥꯅꯥꯕꯣꯟ ꯆꯥ ꯕꯒꯥꯟꯗꯁꯨ ꯕꯒꯥꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯕꯥꯗ꯭ꯔꯤꯗꯁꯨ ꯉꯁꯤ ꯂꯨꯞ ꯑꯁꯤꯅ ꯌꯨꯝꯅꯥ 30ꯃꯨꯛꯇ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯂꯈꯤꯄꯨꯔ ꯈꯨꯅꯧꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯨꯂꯤꯁꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯑꯃꯗꯤ ꯄꯣꯠꯆꯩ ꯌꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯈꯥꯏꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯔꯗ ꯄꯥꯏꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 1,000 ꯇꯧꯗꯨꯅ ꯖꯤꯄꯤ ꯑꯌꯥꯝꯕꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯂꯈꯤꯄꯨꯔ ꯈꯨꯅꯧꯗ ꯂꯩꯕ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯊꯥꯔꯕ ꯑꯣꯏꯅꯥꯝ ꯅꯤꯜꯕꯤꯔ ꯁꯤꯡꯍ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯗꯤꯃꯥꯄꯨꯔ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯅꯕ ꯂꯨꯞ ꯑꯁꯤꯒꯤ ꯐꯦꯗꯔꯦꯜ ꯌꯨꯅꯤꯠꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯨꯃꯤꯠ 12ꯅꯤ ꯆꯠꯊꯔꯛꯂꯤꯕ ꯅꯦꯁꯟ ꯋꯥꯏꯗ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯍꯞꯇꯥ 2 ꯑꯃꯨꯛ ꯁꯥꯡꯗꯣꯛꯄ ꯌꯥꯅ ꯂꯩꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ।